Union Shipping Minister Sarvananda Sonowalgi Maikidiki India Hairiba country asigi Northeast connectivity gi damakta khwaidigi yamna maru oiba ambitious oiba project ni hairiba Kaladaan multimodal project asi mathau toba howragani haina phongdokhibada ngairi Myanmar romda leiriba Chin state asida arakan army sing changlakpa yararoi haiduna miyoi kyama thoraktuna protest hawkre Nakalamu romdana blood is thicker than water haiba wafam asi phongdoktuna E marini haiduna yumlona bada leiriba kaya amabu Kausin Bakanba Mizoram Hairiba Yumtangnariba state asigi oina yamna chawba refugee crisis ama lakpa hore. Khudingmapu anova video amada amukana taramna okchari ngasigi video asida Manipur hairiba ngasi mei chakliba aikoi oina leiriba state asigi yumtangnariba Myanmar hairiba state asigi oina haujing hauna lakliba refugee gi oiba issue. Nakalamoromda lalak marak asida Northeast India asibu mainland India connect tawduna lakpa matamda Siliguri corridor aduki matik yamna pikpa lambi asi yamna vulnerable oiba khakta nattana Chingi oiba Northeast ki lambi sing asida chathok chasin tawba matamda yamna ka hena matam changba amasung paisa hena tinghanba asibu bypass tawnabagi damakta Northeastern states sing asida mainland India dagi karigumba polam sing asi tharakpa matamda Chingi oiba lambi asida matam kuina sel changna chatpa adudu matam tensinna Kolkata ki seaport amadagi laklaba matungda yumthangnariba Myanmar hairiba country asigi Sidway port da thunglaba matungda Mizoram hairiba state asi faujilaktuna entire Northeast region asigi oiba supply asi masidagi hena thuna laknabagi damakta hotnariba Kaladaan project wafam singa asigi marakta chahi kayadagi loiba naidaba civil crisis amada leiriba Myanmar hairiba country asigi oiba irang mara asida nahunana Chin state hairiba India ga yumthangnaduna leiriba maruoina Manipur amasung Mizoram ga thangnaduna leiriba mafam asida arakan army sing changlakpa yaroi haibagi oiba makoi masel khulai paiba sing khutoknabadagi hendoktuna miyo sing misam praja sing gi oiba thoraktuna protest tawbagi oiba mami sing urakli thorakliba development sing asida samnaba yaba dot sing yawbra haibadu yengminasi Channel asida matam kharagi mamangda India lenga amasung India na matam kuina langthokpiruraba Arakan army amasung makoigi oiba kangusing asiga nahuna na mari chesilakpagi oiba matangda nainaba video ama thagachakre video adu yengbibasingna hena mayek sengna khangbiramlagani Myanmar hairiba yumthangnaba country asi chahi kiyadagi aduki matik yamna kallaba lanfam sing thengnaduna crisis amada adamak lepa leitana leirakli masigumnaba matam asida Manipur hairiba ikhogi state asida su aduki matik yamna chawba irang ama thoktana ngasi fawbu lushinma ngamdana chahi ani helaba fawbu laklibani Masi kayasing asi leiba taragasu India gi Northeast region asida pochai supply tawbada atenma matamda chatnabagi damakta paikhalakliba Kaladaan multimodal project asigi same saba development gi oiba program asidi fana irang leirabasu fana la leirabasu lepagi oiba mami sukta tade ngamnabagi damakta adumak semduna lakhi Hauzik leiriba crisis asi hena mamutana khangnabagi damakta hauzik mangda ubiriba map asi mayek sengna yengbiyu masida lakadoriba lambi asida Kolkata dagi laklaba matungda Myanmar gi Sidway port hairiba asidani yan hana thungadoribasi aduga Sidway port hairiba mafam asina leiriba asi Myanmar hairiba country asigi Rakhine state hairiba mafam asidani Rakhine state hairiba mafam asi hauzik Myanmar gi oina leiriba crisis asida control tawduna leiriba asina arakan army hairiba maru oina British miyoshingi oiba miyosingna leiba mafam amani aduga masigi hek mathakta leiriba asina Chin state hairiba aikoiga yumthangnaduna leiriba Mizoram amasung Manipurga yumthangnaduna leiriba mafam asini hairiba Myanmar gi region ani asi fawraba matungda Mizoram hairiba Indian state asida fawjilaktuna Indian territory yawrakadoribani Indian territory yawraktringaida hairiba mafam anisini fawgadoribasi aduga hairiba mafam ani asi ihan hanbagi asina Buddhist singna maru oina namna leiba amasung arakan army na control tawduna leiriba Rakhine state hairiba mafam asini mafam asigi oinadi Myanmar gi mafam kaya amada hauzik lan thengnariba asigumna thengnajaba taragasu arakan army hairiba kangbu asina haukiba matam khara asidi yamna ka hena mapangal kalakpadigi Rakhine state asidi makoina ayamba mafamda dominate tawduna leiraklibani Bangladesh hairiba yumthangnariba country asida pusilakpa polamsing adu yawba jahas kaya amanga hak leitana makoina thingbagi oiba pausing tariba asina madugi oiba chapchaba khudamni mamangi India lenga amasung Arakan army gi nauna oirakliba marigi matangda phongdokchakiba wafamda India gi oiba representative singna Rakhine state ta chaktuna miyu kiyama unakiba madugi matungda Arakan army hairiba kangbo asigi maikeyidigi yamna strategical oiba mafam singda Kaladaan multimodal project asigi lambi oirakadoriba mafam sing asida makoina makogi oiba lanmi sing asi tapna leisilakpa
Rakhine State-tagi hendoktuna Chin State hairiba mafam asida fawba laisilakpagi oiba wafam asina maru oiba point oina fongdokchakibani. Thaudo aduna maram oiduna India lengaki paikhalakliba Kaladaan multimodal project asigidamakta Arakan Army na madubu safeguard tawnabagidamakta lairabra haiba wang kaya ama hangnaki madugi makha tawrakpa event oina ngarang nahan asi Chin State hairiba mafam asida Arakan Army sing changba yaroi haibagi oiba micham praja sing thoraktuna protest tawbagi oiba event amamuk thorakre. Atopa country da chanariba niyam aduga cham manana India gi Kaladaan multimodal project asigi lambi asi lakpa matamda Myanmar gi territory sing asi fawduna laklibanina karigumma yanaba wafam kharadi pura amgadoribani madu hauzik leiriba Myanmar gi military junta government ki yanaribra Arakan army gi yanaribra natragana atopa kangbusinga yanaribra haibadudi wahangni Rakhine State asigi mathakta leiriba Chin State hairiba asina Chin furukki miyoisingna khundabani haidana Mizoramgi Maikaidigi Makogi Brotherhood ni Makogi E Marini Haina Fondokliba Makan Makaki Manadaba Musingna Namna Kundaduna Labor Mofomni. Hairiba Mofomasi Ngaihak Laitana Military Junta Government ki Ladiba Land Missinga Land Tingnaba Madudagi Hendruktana Mofom Adugi the Makta Ladiba Chin Defense Boards Chin National Army Masigumlava Makal Makakayagi Oiba Group Sing Asimakoi Maselgi Marakta Sungai Laitana Lam Munabagi Amasung Resource Munabagi Kutungna Duna Adumak Ladibani. Masigumlaba matam asida India gi Maikaidigi Kaladaan project asi haurgani hek haiduna fongdokhiba matamda Arakan army amsung Chin State ki oina leiriba kangmusing asige yanadaba manbagi oiba conflict ama yamna fongna thorakliba asina maram oiduna hanadigi hauna makoi masel hanaba junta government ki leiriba lanmi gi hanaba madudagi hendoktuna hauji asi Arakan army ga muk landform ama thorakadra haibagi oiba yamna chawbo wang asini Masini hauzik India gi wangbada lanthokhrega leiriba state anisida nauna lakliba awongba khara aduga somna kalonda amuk lansilaglagana handak nahounana Myanmar military kangbu gi maikei gi Chin State ki mafam kaya amada changsilaktuna mafam aduda leiriba rebel group ni natragana tonganba Chin State amagi damakta manglan manglibani hairiba khulai paibsing asiga khutthoknabagi oiba thodok kaya ama thorakpana maram oiduna hek yumthangnaduna leiriba Mizoram gi Champhai hairiba district asida aduki matik yamlaba anauba refugees sing amuk nahounana changsilakre masina maram oiduna Myanmar romda leiriba khulai paiba group singa punna lanthengnabinagani punna chatpinagani haiduna fawba agreement da sign tawnaruba Mizoram gi laldo huma gi lengak refugees sing asi thengnanabagi damakta akanba miyeng sing changsilakpa horakle One in blood ni imarini haiduna kausinba yamna kanba Mizoram hairiba yumthangnariba state asi mamangda nauna lakliba refugees sing asina maram oiduna crime rate hengalakpa resource mangsilakpa amasung makal makha kayagi oiba issue sing thorakpana mafam aduda leiriba local miyoi volunteer kaya ama thoraktuna makogi oiba market ta changhanba yaroi makoi chathok chasin yaroi haibigi oiba apanba kaya ama pirakraba matung asida nahauna miyoi kaya ama changsilakpa asida lengaki maikeidigi Atopa nauna changsilakliba miyoising asibu khandoktuna Mizoram gi miyoi oina lehaudanabagidamakta akanba khongthangsing laukhalakhre Housing nauna oirakliba fibam asina Mizoram hairiba state asigi maikeirigi Manipur gi leiriba crisis asida khut thinjinduna miyoising changlakliba asida support tawriba asi mahak masamaki oiba state ta One in blood ni masel ni haiduna lakliba kangusingna fawba aduki matik yamna chawba damage piriba asina Hauzik leiriba illegal immigrants amasung refugees gi oiba crisis asigi matangda makhoi wakhal khara lakpadi yarabani